Ngarangi len yauna chukhiba akanba nonglei nungshit aduna amang ata thokhankraba mafamsingda lengaki mari leinaba officialsing chatuna lokhatfam thokpa thabaksing lokhatpiyo amadi dukan fam libasingna potchaigi mamal hena yolamba thengdarabadi maduda thorakpa afamphadagi tekchak khudingmak dukan mapuna pugadabani haida Manipuri Students Federation MSF ki General Secretary 𝙤𝙤𝙫 phongdorakli MSF da press thadorakpa video message ambada wafam ase phongdokladuna mahakna hai yamna tangna thokpa mahusagi oiba safu amana maram oiraga amang ata thoktuna awaban nanglaba singdan legang relief assistant pigani haidan lauthorpa ase MSF na taramna oi adum oinamak relief assistant ase fangna boknabada che chang kaya thajilaknaba khanghanduna awaba tariba imungsingda ahenba khudong chadaba sing mayok nahanbagi mahut lengaki official singna hakthengna chatuna athuba matamda relief assistant sing ase fanghanna boknabiyo yung kupnaba tin joliba dukan singna so godown da tin sit sing ase paiduna jilaga leike hajin batobi kado tin sit sing ase hanagi mamaldagi wangkhana yolamba thenglarabde MSF da lokhalakpa action da thorakpa afafadagi tekchak pomnamak masa masana pujagadabane MSF ki team amana thangal bazar Chingmeirong Khongnang ani-karak amade Manipuri da leiba dukan khara da koina chatun yengsenbada tin sit ki mamaldagi lupa chani hengana yolamba thenglare makha tana tin sit sing ase mamal wangkhana yolamba thenglarabde miyamna mahairoi lup asigi contact number 9863853826 natraga 9366657948 natraga 7005414138 da pau pibiu haina so mahakna maka takhi mafam khuding da pricing maman hekana yole habagi pau phangdagi MSF na thangal bazar gi mafam khara da chalaga yengjanba matamda mari ga chatu yankai hana yonbada hojina mari ga chani pan yankai iba chani hen kalakan da yolamba thengnare masigumba kaya asi MSF na matang unajara kan da ikoi maman tana ba hajara kan da fajana wakan taminara kan da moi lupa chani hen kalaga yolami bido ikoi maman tan jara du duga mayam da yamna maman tara kan da ikoi tokan sing fajana ningtina phangala kan da mari lena ba masa na pam sing ado phangana bagi khongthang sing MSF na lepa laitana paikat chari adu ato dukan sing nasu ikoi gi hariba jinga sing asi maman hen na yolamdana ba adu karigumba yolamba taraga di MSF na mari lena ba singa loinana tawrapa thabak khuding makta dukandar sing na masa na responsibility logjagadabani adu thorapa bhabata daitado masa na pujagadabani haba wapamsu MSF na thamjari